ꯅꯨꯡꯁꯤꯕꯤꯗꯨꯅ ꯃꯅꯤꯄꯨꯔ ꯏꯟꯇꯔꯇꯦꯟꯃꯦꯟ ꯆꯦꯅꯦꯜꯕꯨ ꯁꯕꯁꯀ꯭ꯔꯥꯏꯕ ꯑꯃꯁꯨꯡ ꯂꯥꯏꯛ ꯇꯧꯕꯤꯔꯝꯃꯨ꯫ ꯃꯌꯥꯝꯕꯨ ꯑꯍꯥꯟꯕꯃꯛꯇꯗ ꯏꯀꯣꯛꯅꯣꯅ ꯈꯨꯔꯨꯝꯖꯔꯤ꯫ ꯉꯁꯤꯗꯤ ꯔꯤꯌꯦꯜ ꯍꯣꯔꯔ ꯁ꯭ꯇꯣꯔꯤ ꯑꯣꯏꯅ ꯇꯥꯃꯤꯟꯅꯔꯁꯤ꯫ ꯋꯥꯔꯤꯁꯤꯕꯨ ꯏꯗꯨꯅ ꯄꯤꯕꯤꯔꯛꯄ ꯌꯦꯡꯈꯣꯝ ꯁꯟꯖꯣꯏ꯫ ꯑꯗꯨꯗꯤ ꯃꯌꯥꯝ ꯋꯥꯔꯤꯁꯤ ꯍꯧꯅꯕ ꯇꯧꯖꯔꯒꯦ꯫ ꯋꯥꯔꯤꯁꯤꯕꯨ ꯂꯥꯟꯊꯣꯛꯆꯈꯤꯕ ꯃꯇꯝꯗ ꯁꯣꯏꯈꯤꯕ ꯂꯥꯟꯈꯤꯕ ꯌꯥꯎꯔꯕꯁꯨ ꯃꯌꯥꯝꯅ ꯉꯥꯛꯄꯤꯌꯨ꯫ ꯋꯥꯔꯤꯁꯤ ꯉꯁꯤꯗꯒꯤ ꯊꯥ ꯑꯃꯃꯨꯛꯀꯤ ꯃꯃꯥꯡꯒꯤ ꯋꯥꯔꯤ꯫ ꯌꯥꯝꯅ ꯀꯨꯏꯕ ꯃꯇꯝꯗꯤ ꯑꯣꯏꯗ꯭ꯔꯤ꯫ ꯅꯨꯃꯤꯠ ꯑꯗꯨ ꯅꯣꯡꯃꯥꯏꯖꯤꯡ ꯅꯨꯃꯤꯠꯅꯤ꯫ ꯃꯗꯨꯅ ꯑꯩ ꯊꯕꯛ ꯆꯠꯂꯝꯈꯤꯗꯦ꯫ ꯏꯃꯥꯟꯅꯕꯁꯤꯡꯒ ꯍꯣꯔꯦꯟ ꯅꯨꯃꯤꯗꯥꯡ ꯏꯁꯩ ꯌꯦꯡꯕ ꯆꯠꯂꯨꯁꯤ ꯍꯥꯏꯅꯔꯝꯃꯤ꯫ ꯑꯁꯨꯝꯅ ꯅꯨꯃꯤꯗꯥꯡ ꯋꯥꯏꯔꯝ ꯇꯥꯁꯤꯜꯂꯛꯄꯗꯒꯤ ꯑꯩ ꯏꯃꯥꯟꯅꯕꯁꯤꯡꯗ ꯀꯣꯜ ꯇꯧꯔꯝꯃꯤ꯫ ꯑꯩ ꯍꯥꯏꯒꯠꯂꯛꯀꯗꯧꯔꯦ, ꯅꯈꯣꯏ ꯀꯔꯥꯏꯗ ꯉꯥꯏꯔꯝꯒꯦ ꯍꯥꯏꯕꯅꯣ ꯍꯥꯏꯗꯨꯅ ꯃꯗꯨꯗ ꯏꯃꯥꯟꯅꯕꯁꯤꯡ ꯑꯗꯨꯅ ꯌꯥꯏꯁ꯭ꯀꯨꯜꯗ ꯉꯥꯏꯔꯝꯃꯒꯦ ꯍꯥꯏꯔꯛꯈꯤ꯫ ꯑꯗꯨꯒ ꯑꯩꯒꯤ ꯂꯩꯐꯝꯅ ꯊꯧꯕꯥꯜꯗꯒꯤꯅꯤ꯫ ꯃꯁꯤꯒꯤ ꯃꯇꯨꯡꯗꯒꯤꯗꯤ ꯑꯩ ꯐꯨꯔꯤꯠ ꯐꯤꯔꯣꯜ ꯁꯦꯠꯆꯟꯗꯨꯅ ꯌꯨꯝꯗꯒꯤ ꯊꯣꯔꯛꯄ ꯍꯧꯔꯝꯃꯤ꯫ ꯃꯇꯝ ꯑꯗꯨꯗ ꯏꯃꯥꯅꯁꯨ ꯑꯩꯉꯣꯟꯗ, "ꯏꯕꯨꯡꯉꯣ, ꯊꯦꯡꯅ ꯍꯜꯂꯛꯀꯅꯨ. ꯍꯧꯖꯤꯛꯇꯤ ꯂꯥꯏ ꯍꯔꯥꯎꯕ ꯃꯇꯝꯅꯤ. ꯅꯪꯅ ꯍꯣꯔꯦꯟ ꯅꯨꯃꯤꯗꯥꯡ ꯑꯊꯦꯡꯕꯗ ꯌꯨꯝꯗ ꯍꯜꯂꯛꯄꯗ ꯂꯥꯏꯔꯣꯏꯒꯤ ꯑꯃꯥꯏꯕ ꯑꯃꯥꯏꯕꯤꯁꯤꯡꯅ ꯇꯤꯟꯃꯨ ꯂꯩꯃꯨ ꯇꯥꯟꯊꯣꯛꯄꯒꯤ ꯃꯇꯝ ꯑꯗꯨꯗ ꯑꯣꯛꯅ ꯊꯦꯡꯅꯕ ꯇꯧꯔꯨꯅꯤ. ꯃꯗꯨꯅ ꯄꯨꯡ 10 ꯇꯥꯗ꯭ꯔꯤꯉꯩ ꯌꯨꯝꯗ ꯌꯧꯔꯛꯅꯕ ꯍꯣꯠꯅꯧ" ꯍꯥꯏꯔꯛꯈꯤ꯫ ꯑꯗꯨꯒ ꯏꯃꯥꯅ ꯑꯩꯒꯤ ꯈꯨꯗꯥꯡꯗ ꯌꯥꯅ ꯆꯤꯛꯇꯨꯅ ꯃꯅꯝꯁꯨ ꯅꯝꯕꯤꯔꯝꯃꯤ꯫ ꯃꯁꯤꯒꯤ ꯃꯇꯨꯡꯗꯒꯤꯗꯤ ꯑꯩꯁꯨ ꯌꯨꯝꯗꯒꯤ ꯒꯥꯔꯤ ꯊꯧꯕ ꯍꯧꯔꯛꯈꯤ꯫ ꯑꯁꯨꯝꯅ ꯑꯩꯅ ꯒꯥꯔꯤ ꯊꯧꯗꯨꯅ ꯂꯥꯛꯄꯗ ꯉꯥꯔꯤꯌꯥꯟ ꯆꯤꯡꯈꯣꯡ ꯃꯅꯥꯛ ꯌꯧꯁꯤꯜꯂꯛꯄꯗ ꯑꯃꯨꯕ ꯐꯤꯖꯣꯜ ꯉꯥꯛꯇ ꯁꯦꯠꯄꯤ ꯍꯅꯨꯕꯤ ꯑꯃ ꯆꯩꯁꯨ ꯑꯃ ꯄꯥꯏꯔꯒ ꯂꯝꯕꯦꯟ ꯑꯃꯒꯤ ꯃꯇꯥꯏꯗ ꯂꯦꯞꯇꯨꯅ ꯑꯩꯉꯣꯟꯗ ꯃꯨꯟꯅ ꯌꯦꯡꯉꯛꯈꯤ꯫ ꯃꯇꯝ ꯑꯗꯨꯗ ꯑꯩꯁꯨ ꯍꯅꯨꯕꯤ ꯑꯗꯨ ꯎꯕꯗ ꯏꯁꯥꯗ ꯇꯨ ꯆꯣꯡꯈꯤꯕ ꯈꯪꯍꯧꯗꯦ꯫ ꯃꯗꯨꯗꯒꯤ ꯑꯩꯁꯨ ꯑꯩꯒꯤ ꯋꯥꯈꯜꯗ ꯑꯁꯨꯝꯅ ꯈꯜꯂꯝꯃꯤ, ꯀꯔꯤꯅꯣ ꯍꯧꯖꯤꯛꯀꯤ ꯍꯅꯨꯕꯤ ꯑꯗꯨꯕꯨ ꯍꯦꯛ ꯎꯕꯗ ꯏꯁꯥꯗ ꯇꯨ ꯆꯣꯡꯂꯤꯕꯁꯤꯕꯨ? ꯉꯁꯤꯒꯤ ꯅꯨꯃꯤꯠ ꯑꯁꯤꯕꯨ ꯀꯔꯤ ꯀꯔꯤ ꯊꯣꯛꯇꯣꯔꯤꯕꯅꯣ ꯈꯟꯅ ꯈꯟꯅ ꯑꯩ ꯒꯥꯔꯤ ꯑꯗꯨ ꯊꯧꯗꯨꯅ ꯁꯨꯝ ꯂꯥꯛꯑꯝꯃꯤ꯫ ꯑꯗꯨꯕꯨ ꯏꯈꯪ ꯈꯪꯍꯧꯗꯅ ꯑꯩꯒꯤ ꯒꯥꯔꯤ ꯑꯗꯨ ꯃꯨꯠꯂꯛꯈꯤ꯫ ꯃꯇꯝ ꯑꯗꯨꯗ ꯑꯩꯁꯨ ꯉꯥꯏꯍꯥꯛ ꯋꯥꯈꯜꯗ ꯃꯊꯥ ꯁꯥꯔꯝꯃꯤ꯫ ꯀꯔꯤꯅꯣ, ꯒꯥꯔꯤ ꯊꯥꯎ ꯍꯥꯏꯔ ꯉꯔꯥꯡ ꯑꯩꯅ ꯐꯨꯜꯗ ꯍꯥꯟꯈꯤꯕꯅꯤ. ꯀꯔꯤ ꯃꯔꯝꯒꯤꯅꯣ ꯒꯥꯔꯤ ꯑꯁꯤꯅ ꯂꯦꯞꯄꯛꯏꯁꯤꯅ ꯍꯥꯏꯗꯨꯅ ꯑꯩꯁꯨ ꯑꯩꯒꯤ ꯒꯥꯔꯤ ꯑꯗꯨ ꯁ꯭ꯇꯥꯔꯠ ꯇꯧꯗꯨꯅ ꯑꯃꯨꯛ ꯌꯦꯡꯉꯝꯃꯤ꯫ ꯑꯗꯨꯕꯨ ꯁ꯭ꯇꯥꯔꯠ ꯍꯧ ꯍꯥꯏꯕ ꯁꯨꯛꯌꯥ ꯌꯥꯔꯝꯗꯦ꯫ ꯅꯨꯃꯤꯠꯁꯨ ꯇꯥꯁꯜꯂꯛꯇꯨꯅ ꯃꯝꯁꯤꯜꯂꯛꯈꯤ꯫ ꯑꯁꯣꯝꯗꯁꯨ ꯏꯃꯥꯟꯅꯕꯁꯤꯡꯅ ꯉꯥꯏꯗꯨꯅ ꯂꯩꯔꯦ ꯍꯥꯏꯗꯨꯅ ꯐꯣꯟꯁꯨ ꯄꯨꯡꯇꯧꯗ ꯇꯧꯁꯤꯜꯂꯛꯑꯝꯃꯤ꯫ ꯇꯥꯟꯖꯥ ꯑꯗꯨꯗ ꯑꯩꯁꯨ ꯃꯊꯥ ꯁꯥꯃꯟꯈꯤꯗꯨꯅ ꯄꯤꯈꯥꯎꯗꯒꯤ ꯆꯨꯔꯨꯞ ꯑꯃ ꯂꯧꯊꯣꯛꯇꯨꯅ ꯃꯩꯈꯦꯠ ꯆꯪꯈꯠꯇꯨꯅ ꯒꯥꯔꯤ ꯑꯗꯨ ꯀꯤꯛ ꯀꯥꯎꯔꯒ ꯑꯃꯨꯛ ꯌꯦꯡꯉꯝꯃꯤ꯫ ꯑꯁꯨꯝꯅ ꯑꯩꯅ ꯒꯥꯔꯤꯒꯤ ꯀꯤꯛ ꯑꯗꯨ 3ꯂꯛ 4ꯂꯛ ꯀꯥꯎꯕꯗꯒꯤ ꯒꯥꯔꯤ ꯑꯗꯨ ꯏꯈꯪ ꯈꯪꯍꯧꯗꯅ ꯁ꯭ꯇꯥꯔꯠ ꯑꯃꯨꯛ ꯍꯧꯔꯛꯈꯤ꯫ ꯃꯗꯨꯗꯒꯤ ꯑꯩꯁꯨ ꯒꯥꯔꯤ ꯑꯗꯨ ꯊꯧꯗꯨꯅ ꯌꯥꯏꯁ꯭ꯀꯨꯜ ꯇꯝꯅ ꯂꯥꯛꯑꯝꯃꯤ꯫ ꯑꯗꯨꯒ ꯑꯩꯅ ꯉꯁꯥꯏ ꯊꯦꯡꯅꯔꯛꯈꯤꯕ ꯊꯧꯗꯣꯛꯁꯤꯡ ꯑꯗꯨ ꯏꯃꯥꯟꯅꯕꯁꯤꯡꯗ ꯋꯥꯔꯤ ꯇꯝꯃꯝꯃꯤ꯫ ꯃꯗꯨꯗ ꯏꯃꯥꯟꯅꯕꯈꯩꯅ ꯑꯩꯉꯣꯟꯗ ꯂꯛꯅꯔꯛꯈꯤ, "ꯑꯣ, ꯅꯪ ꯍꯣꯔꯦꯟ ꯍꯟꯈꯤꯕꯗꯗꯤ ꯁꯣꯏꯗ꯭ꯔꯦꯗꯅ. ꯉꯁꯥꯏꯒꯤ ꯍꯅꯨꯕꯤ ꯑꯗꯨꯅ ꯅꯪ ꯑꯃꯨꯛ ꯉꯥꯏꯗꯨꯅ ꯂꯩꯖꯔꯝꯒꯅꯤ" ꯍꯥꯏꯗꯨꯅ꯫ ꯃꯗꯨꯗ ꯑꯩꯁꯨ ꯃꯈꯣꯏꯗ, "ꯌꯥꯔꯦ ꯇꯣ, ꯍꯣꯔꯦꯟꯗꯤ ꯅꯣꯏ ꯑꯣꯏꯅ ꯊꯤꯜꯍꯜꯂꯒꯦ ꯑꯩ ꯌꯨꯝ ꯐꯥꯎ" ꯍꯥꯏꯔꯝꯃꯤ꯫ ꯑꯁꯨꯝꯅ ꯑꯩꯈꯣꯏ ꯈꯨꯟꯗ ꯆꯪꯗꯨꯅ ꯌꯨ ꯊꯛꯑꯝꯃꯤ꯫ ꯑꯗꯨꯒ ꯂꯥꯏ ꯍꯔꯥꯎꯕ ꯉꯥꯏꯍꯥꯛ ꯌꯦꯡꯗꯨꯅ ꯏꯁꯩ ꯌꯦꯡꯕꯗꯣ ꯑꯃꯨꯛ ꯆꯠꯂꯝꯃꯤ꯫ ꯏꯁꯩ ꯌꯦꯡꯅ ꯌꯦꯡꯅ ꯑꯩꯅ ꯄꯨꯡ ꯀꯌꯥ ꯇꯥꯔꯒꯦ ꯍꯥꯏꯗꯨꯅ ꯌꯦꯡꯉꯨꯕꯗ ꯅꯨꯃꯤꯗꯥꯡꯒꯤ ꯄꯨꯡ 11:10 ꯆꯠꯂꯒ ꯂꯩꯔꯝꯃꯤ꯫ ꯌꯨꯝꯗꯒꯤꯁꯨ ꯏꯃꯨꯡꯒꯤ ꯃꯤꯅ ꯐꯣꯟ ꯇꯧꯔꯛꯈꯤ, "ꯊꯦꯡꯉꯦ, ꯌꯨꯝꯗ ꯍꯜꯂꯛꯑꯣ" ꯍꯥꯏꯗꯨꯅ꯫ ꯃꯗꯨꯗꯒꯤ ꯑꯩꯁꯨ ꯏꯃꯥꯟꯅꯕꯁꯤꯡꯗ, "ꯍꯜꯂꯁꯤ, ꯑꯩꯗꯤ ꯂꯝꯁꯨ ꯂꯥꯞꯄꯤ. ꯅꯈꯣꯏ ꯃꯌꯥꯝ ꯑꯩꯕꯨ ꯌꯨꯝꯐꯥꯎ ꯊꯤꯟꯕꯤꯌꯨ" ꯍꯥꯏꯔꯝꯃꯤ꯫ ꯃꯇꯝ ꯑꯗꯨꯗ ꯏꯃꯥꯟꯅꯕꯁꯤꯡ ꯑꯗꯨꯗꯤ ꯌꯨ ꯉꯥꯎꯗꯨꯅ ꯏꯁꯩ ꯑꯗꯨ ꯍꯧꯕꯗ ꯉꯥꯏꯔꯤ, ꯉꯥꯏꯍꯥꯛ ꯌꯦꯡꯈꯤꯁꯤ ꯍꯥꯏꯔꯛꯈꯤ꯫ ꯑꯗꯨꯕꯨ ꯑꯩꯗꯤ ꯁꯤꯡꯖꯃꯩꯗꯒꯤ ꯊꯧꯕꯥꯜ ꯇꯥꯟꯅ ꯆꯠꯈꯤꯒꯗꯕ ꯑꯣꯏꯕꯅ ꯃꯈꯣꯏꯗ ꯍꯜꯂꯁꯤ ꯍꯥꯏꯔꯝꯃꯤ꯫ ꯇꯧꯕꯇꯕꯨ ꯃꯈꯣꯏꯗꯤ ꯌꯨ ꯉꯥꯎꯗꯨꯅ ꯏꯁꯩ ꯑꯗꯨ ꯔꯥꯒ ꯑꯃꯗ ꯌꯦꯡꯗꯨꯅ ꯂꯩꯈꯤ꯫ ꯃꯇꯝ ꯑꯗꯨꯗ ꯑꯩꯁꯨ ꯃꯁꯤꯗꯤ ꯌꯥꯔꯔꯣꯏ, ꯑꯩ ꯊꯦꯡꯉꯅꯤ ꯍꯥꯏꯗꯨꯅ, "ꯚꯥꯏ ꯃꯌꯥꯝ, ꯑꯩ ꯆꯠꯂꯒꯦ" ꯍꯥꯏꯔꯝꯗꯨꯅ ꯌꯨꯝ ꯇꯝꯅ ꯒꯥꯔꯤ ꯊꯧꯔꯛꯈꯤ꯫ ꯉꯥꯏꯍꯥꯛ ꯂꯩꯔꯒꯗꯤ ꯉꯥꯔꯤꯌꯥꯟ ꯆꯤꯡꯈꯣꯡ ꯌꯧꯁꯤꯜꯂꯛꯑꯝꯃꯤ꯫ ꯇꯥꯟꯖꯥ ꯑꯗꯨꯗ ꯑꯩꯁꯨ ꯉꯁꯥꯏ ꯂꯥꯛꯄꯗ ꯊꯦꯡꯅꯔꯛꯈꯤꯕꯤ ꯍꯅꯨꯕꯤ ꯑꯗꯨ ꯈꯪꯅꯤꯡ ꯅꯤꯡꯁꯤꯡꯉꯛꯈꯤ꯫ ꯃꯗꯨꯗꯒꯤ ꯏꯁꯥꯗ ꯇꯨ ꯆꯣꯡꯉꯛꯈꯤ꯫ ꯑꯗꯨꯒ ꯃꯤꯍꯨꯟꯁꯨ ꯀꯟꯅ ꯆꯣꯡꯉꯝꯃꯤ꯫ ꯑꯁꯨꯝꯅ ꯑꯩ ꯏꯁꯥꯗ ꯄꯥꯈꯠꯅ ꯒꯥꯔꯤ ꯑꯗꯨ ꯁꯨꯝ ꯊꯧꯗꯨꯅ ꯂꯥꯛꯑꯝꯃꯤ꯫ ꯑꯗꯨꯕꯨ ꯂꯝꯕꯦꯟ ꯑꯃꯒꯤ ꯅꯥꯀꯟꯗ ꯑꯉꯥꯡ ꯃꯐꯤ ꯁꯦꯠꯇꯕ ꯑꯅꯤꯈꯛ ꯆꯤꯡꯃꯤ ꯅꯤꯉꯣꯜ ꯃꯥꯟꯕꯤ ꯅꯨꯄꯤ ꯑꯃꯅ ꯃꯈꯨꯠ ꯁꯝꯗꯨꯅ ꯆꯠꯇꯨꯅ ꯂꯩꯔꯝꯃꯤ꯫ ꯑꯩꯁꯨ ꯃꯈꯣꯏꯒꯤꯁꯦ ꯑꯊꯦꯡꯕꯁꯤꯗ ꯒꯥꯔꯤ ꯐꯪꯗ꯭ꯔꯖꯥꯔꯥ, ꯀꯔꯥꯏꯗ ꯆꯠꯂꯤꯖꯥꯠꯅꯣ ꯍꯥꯏꯗꯨꯅ ꯑꯩꯒꯤ ꯒꯥꯔꯤ ꯑꯗꯨ ꯄꯨꯔꯥ ꯈꯥꯝꯕꯗꯤ ꯈꯥꯝꯗꯦ, ꯈꯔ ꯇꯞꯊꯔꯒ "ꯅꯈꯣꯏ ꯀꯔꯥꯏꯗ ꯆꯠꯂꯤꯅꯣ? ꯒꯥꯔꯤ ꯐꯪꯗ꯭ꯔꯕꯣ?" ꯍꯪꯉꯝꯃꯤ꯫ ꯑꯗꯨꯕꯨ ꯃꯈꯣꯏꯗꯤ ꯑꯩꯉꯣꯟꯗ ꯀꯔꯤꯃꯠꯇ ꯍꯥꯏꯔꯛꯇꯦ꯫ ꯂꯝꯕꯦꯟ ꯑꯗꯨꯗ ꯑꯉꯥꯡ ꯑꯅꯤ ꯑꯗꯨꯒ ꯅꯨꯄꯤ ꯑꯗꯨꯒ ꯇꯨꯃꯤꯟꯅ ꯑꯗꯨꯝ ꯆꯠꯂꯝꯃꯤ꯫ ꯇꯥꯟꯖꯥ ꯑꯗꯨꯗ ꯑꯩꯁꯨ ꯋꯥꯈꯜ ꯑꯃ ꯂꯥꯛꯈꯤ꯫ ꯍꯧꯖꯤꯛ ꯑꯁꯨꯛ ꯊꯦꯡꯉꯕ ꯃꯇꯝ ꯑꯁꯤꯗ ꯂꯝꯕꯦꯟ ꯑꯁꯤꯗꯕꯨ ꯀꯔꯝꯕ ꯆꯥꯖꯦꯟꯕꯤ ꯃꯃꯥ ꯃꯆꯥꯅ ꯆꯤꯡꯌꯥ ꯆꯤꯡꯈꯣꯡ ꯑꯁꯤꯗ ꯆꯠꯇꯣꯔꯤꯕꯅꯣ? ꯑꯩꯅ ꯇꯧꯔꯤꯁꯤ ꯌꯥꯝꯅ ꯁꯣꯏꯔꯦ. ꯑꯩ ꯌꯨꯝꯗ ꯌꯥꯝꯅ ꯊꯨꯅ ꯌꯧꯗꯕ ꯌꯥꯗꯦ ꯍꯥꯏꯗꯨꯅ
ꯒꯥꯔꯤ ꯑꯗꯨ ꯀꯟꯅ ꯊꯧꯗꯨꯅ ꯂꯥꯛꯈꯤ ꯑꯗꯨꯒ ꯉꯥꯔꯦꯟ ꯆꯤꯡꯈꯣꯡ ꯑꯗꯨ ꯂꯥꯟꯊꯣꯔꯛꯈꯤ ꯉꯥꯏꯍꯥꯛ ꯂꯩꯔꯒꯗꯤ ꯑꯩꯒꯤ ꯒꯥꯔꯤ ꯑꯗꯨ ꯑꯃꯨꯛ ꯃꯨꯜꯂꯛꯈꯤ ꯃꯇꯝ ꯑꯗꯨꯗ ꯑꯩꯗꯤ ꯄꯨꯟꯁꯤꯗ ꯈ꯭ꯋꯥꯏꯗꯒꯤ ꯀꯤꯕ ꯃꯤꯀꯨꯞ ꯍꯥꯏꯕꯗꯨ ꯑꯣꯏꯔꯝꯃꯤ ꯃꯔꯝꯗꯤ ꯑꯩꯅ ꯊꯧꯔꯤꯕ ꯒꯥꯔꯤ ꯑꯦꯛꯇꯤꯚꯥ ꯑꯁꯤ ꯑꯍꯟꯕ ꯑꯣꯏꯅ ꯂꯩꯈꯤꯕ ꯊꯥ 8 ꯃꯨꯛꯇ ꯉꯥꯏ ꯃꯗꯨꯅ ꯑꯩꯒꯤ ꯒꯥꯔꯤ ꯑꯁꯤ ꯃꯔꯝ ꯏꯂꯩ ꯂꯩꯇꯅ ꯒꯥꯔꯤ ꯑꯁꯤ ꯃꯨꯜꯂꯛꯄꯒꯤ ꯃꯊꯧ ꯁꯨꯛꯇꯥ ꯇꯥꯔꯝꯗꯦ ꯑꯩꯁꯨ ꯏꯁꯥꯗ ꯈꯪꯖꯔꯝꯃꯤ ꯉꯁꯤꯒꯤ ꯅꯨꯃꯤꯠ ꯑꯁꯤ ꯑꯩꯉꯣꯟꯗ ꯀꯔꯤꯅꯣꯃ ꯊꯦꯡꯅꯔꯦ ꯍꯥꯏꯕꯁꯤ ꯑꯁꯨꯝꯅ ꯑꯩꯒꯤ ꯒꯥꯔꯤ ꯑꯗꯨ ꯑꯩ ꯀꯤꯅ ꯁ꯭ꯇꯥꯔꯠ ꯉꯪꯉꯝꯃꯤ ꯑꯗꯨꯕꯨ ꯍꯧꯕ ꯀꯧꯕ ꯂꯩꯔꯝꯗꯦ ꯑꯗꯨꯕꯨ ꯇꯟꯖꯥ ꯑꯗꯨꯗ ꯑꯜꯇꯣ ꯀꯥꯔ ꯊꯧꯕ ꯑꯍꯜ ꯑꯃ ꯂꯥꯛꯈꯤ ꯑꯍꯜ ꯑꯗꯨꯁꯨ ꯊꯧꯕꯥꯜꯗꯒꯤ ꯑꯣꯏꯔꯝꯃꯤ ꯃꯇꯝ ꯑꯗꯨꯗ ꯑꯩꯁꯨ ꯑꯍꯜ ꯑꯗꯨꯕꯨ ꯈꯥꯝꯗꯨꯅ ꯁꯨꯝꯅ ꯍꯥꯏꯔꯝꯃꯤ ꯄꯥꯕꯨꯡ ꯅꯆꯥꯒꯤ ꯃꯇꯦꯡ ꯑꯃꯨꯛꯇ ꯄꯥꯡꯕꯤꯌꯨ ꯅꯆꯥꯁꯦ ꯉꯁꯤꯗꯤ ꯅꯣꯡꯃꯥꯏꯖꯤꯡ ꯅꯨꯃꯤꯠ ꯑꯣꯏꯕꯅ ꯏꯃꯥꯟꯅꯕ ꯈꯔ ꯄꯨꯜꯂꯒ ꯏꯁꯩ ꯌꯦꯡꯕ ꯆꯠꯂꯨꯕꯅꯤ ꯑꯩꯒꯤ ꯏꯃꯥꯟꯅꯕꯈꯩꯁꯨ ꯊꯧꯕꯥꯜ ꯃꯆꯥ ꯑꯃꯠꯇ ꯌꯥꯎꯗꯦ ꯃꯗꯨꯅ ꯑꯩ ꯏꯇꯣꯝꯗ ꯌꯨꯝꯗ ꯍꯜꯂꯛꯄꯅꯤ ꯑꯩꯒꯤ ꯒꯥꯔꯤꯁꯦ ꯁ꯭ꯇꯥꯔꯠ ꯍꯧ ꯁꯨꯛꯌꯥ ꯌꯥꯗ꯭ꯔꯦ ꯄꯥꯕꯨꯡ ꯅꯪ ꯉꯥꯏꯍꯥꯛ ꯃꯐꯝ ꯑꯁꯤꯗ ꯑꯩꯕꯨ ꯁꯪꯕꯤꯌꯨ ꯑꯩ ꯒꯥꯔꯤꯁꯤ ꯀꯤꯛ ꯑꯃꯨꯛꯇ ꯀꯥꯎꯔꯒ ꯁ꯭ꯇꯥꯔꯠ ꯍꯧꯅꯕ ꯍꯣꯠꯅꯒꯦ ꯍꯥꯏꯔꯝꯃꯤ ꯃꯗꯨꯗ ꯑꯍꯜ ꯑꯗꯨꯅ ꯍꯣꯏ ꯐꯔꯦ ꯅꯨꯃꯤꯗꯥꯡ ꯑꯊꯦꯡ ꯑꯔꯥꯛ ꯅꯇꯣꯝꯗ ꯀꯣꯏꯆꯠ ꯆꯠꯀꯅꯨ ꯑꯩ ꯉꯥꯏꯕꯤꯔꯒꯦ ꯅꯪꯒꯤ ꯒꯥꯔꯤꯗꯣ ꯁꯦꯝꯃꯨ ꯍꯥꯏꯔꯛꯈꯤ ꯃꯇꯝ ꯑꯗꯨꯗ ꯑꯩꯁꯨ ꯏꯁꯥꯗ ꯉꯥꯏꯍꯥꯛ ꯀꯤꯕ ꯐꯔꯝꯃꯤ ꯑꯍꯜ ꯑꯗꯨꯁꯨ ꯃꯕꯨꯛ ꯌꯥꯝꯅ ꯐꯩ ꯑꯩꯒꯤ ꯒꯥꯔꯤ ꯑꯗꯨ ꯁꯦꯝꯕꯗ ꯃꯥꯅꯁꯨ ꯃꯇꯦꯡ ꯄꯥꯡꯕꯤꯔꯝꯃꯤ ꯑꯗꯨꯒ ꯑꯁꯨꯝꯅꯁꯨ ꯍꯥꯏꯔꯛꯈꯤ ꯀꯔꯤꯅꯣ ꯏꯕꯨꯡꯉꯣ ꯅꯪꯒꯤ ꯒꯥꯔꯤ ꯑꯁꯤ ꯌꯥꯝꯅ ꯍꯟꯅꯁꯨ ꯎꯏ ꯂꯩꯕ ꯀꯨꯏꯗ꯭ꯔꯤꯕ ꯃꯥꯜꯂꯤ ꯊꯥꯎꯁꯨ ꯌꯥꯎꯔꯤ ꯀꯃꯥꯏꯅ ꯌꯥꯔꯛꯇ꯭ꯔꯤꯅꯣ ꯍꯥꯏꯔꯛꯈꯤ ꯃꯗꯨꯗ ꯑꯩꯅ ꯈꯪꯗꯦ ꯄꯥꯕꯨꯡ ꯅꯍꯥꯟꯈꯩ ꯁꯨꯃꯥꯏꯅ ꯑꯃꯨꯛꯐꯥꯎ ꯇꯧꯔꯛꯇ꯭ꯔꯤ ꯉꯁꯤꯗꯤ ꯅꯆꯥꯁꯦ ꯑꯀꯤꯕ ꯈꯔ ꯊꯦꯡꯅꯔꯛꯏ ꯃꯗꯨꯅꯔ ꯈꯪꯗꯦ ꯍꯥꯏꯔꯝꯃꯤ ꯑꯩꯅ ꯑꯗꯨꯝꯅ ꯑꯍꯜ ꯑꯗꯨꯗ ꯋꯥꯔꯤ ꯁꯥꯔꯤꯉꯩ ꯑꯍꯜ ꯑꯗꯨꯅ ꯃꯥꯒꯤ ꯒꯥꯔꯤꯗꯒꯤ ꯃꯩꯈꯦꯠ ꯂꯧꯊꯣꯔꯛꯇꯨꯅ ꯑꯍꯜ ꯑꯗꯨ ꯆꯨꯔꯨꯞ ꯆꯪꯈꯠꯂꯛꯈꯤ ꯑꯗꯨꯒ ꯑꯩꯉꯣꯟꯗ ꯍꯦꯔꯥ ꯅꯨꯄꯥꯅꯕꯨ ꯀꯔꯤꯁꯨ ꯈꯜꯂꯨꯅꯨ ꯅꯪꯒꯤ ꯒꯥꯔꯤ ꯏꯟꯖꯤꯟ ꯁꯥꯒꯠꯄꯒꯤ ꯑꯣꯏꯔꯝꯒꯅꯤ ꯉꯥꯏꯍꯥꯛ ꯂꯩꯔꯒ ꯑꯃꯨꯛ ꯁ꯭ꯇꯥꯔꯠ ꯇꯧꯔꯒ ꯌꯦꯡꯉꯨ ꯍꯥꯏꯔꯛꯈꯤ ꯃꯇꯝ ꯑꯗꯨꯗ ꯑꯩꯁꯨ ꯋꯥꯈꯜ ꯑꯃ ꯅꯤꯡꯁꯤꯡꯉꯛꯈꯤ ꯉꯁꯥꯏ ꯑꯩꯅ ꯂꯥꯛꯄꯗ ꯑꯩꯒꯤ ꯒꯥꯔꯤ ꯑꯁꯤ ꯃꯨꯜꯂꯛꯄ ꯃꯇꯝꯗ ꯑꯩꯅ ꯃꯩꯈꯦꯠ ꯈꯦꯠꯇꯨꯅ ꯆꯨꯔꯨꯞ ꯆꯪꯈꯠꯂꯕ ꯃꯇꯨꯡ ꯒꯥꯔꯤ ꯑꯗꯨ ꯁ꯭ꯇꯥꯔꯠ ꯍꯧꯔꯛꯈꯤꯕꯅꯤ ꯃꯁꯤꯗꯤ ꯑꯩ ꯂꯥꯏꯕꯛ ꯆꯥꯡ ꯑꯃꯨꯛꯇ ꯌꯦꯡꯒꯦ ꯍꯥꯏꯗꯨꯅ ꯑꯩ ꯒꯥꯔꯤ ꯑꯗꯨ ꯁ꯭ꯇꯥꯔꯠ ꯑꯃꯨꯛ ꯉꯪꯈꯠꯂꯝꯃꯤ ꯑꯗꯨꯕꯨ ꯏꯊꯥ ꯊꯥꯖꯗꯅ ꯑꯩꯒꯤ ꯒꯥꯔꯤ ꯑꯗꯨ ꯁ꯭ꯇꯥꯔꯠ ꯍꯧꯔꯛꯈꯤ ꯃꯗꯨꯗꯒꯤ ꯑꯩ ꯑꯍꯜ ꯑꯗꯨꯗꯒꯤ ꯃꯩꯈꯦꯠ ꯑꯗꯨ ꯂꯧꯔꯒ ꯏꯁꯥ ꯄꯨꯝꯕ ꯃꯩꯈꯦꯠ ꯑꯗꯨ ꯈꯦꯠꯇꯣꯛꯑꯒ ꯍꯨꯝꯇꯣꯛꯑꯝꯃꯤ ꯑꯗꯨꯒ ꯑꯩꯅ ꯑꯍꯜ ꯑꯗꯨꯗ ꯁꯨꯝꯅ ꯍꯪꯉꯝꯃꯤ ꯄꯥꯕꯨꯡꯅ ꯉꯁꯥꯏ ꯂꯥꯛꯄꯗ ꯂꯝꯕꯦꯟ ꯃꯇꯥꯏꯗ ꯃꯐꯤ ꯁꯦꯠꯇꯕ ꯑꯉꯥꯡ ꯑꯅꯤ ꯑꯃꯒ ꯅꯨꯄꯤ ꯑꯃꯒ ꯆꯠꯍꯧꯕ ꯊꯦꯡꯅꯔꯛꯄ꯭ꯔꯥ ꯍꯥꯏꯗꯨꯅ ꯃꯗꯨꯗ ꯑꯍꯜ ꯑꯗꯨꯅ ꯑꯩꯉꯣꯟꯗ ꯊꯦꯡꯅꯔꯛꯇꯦ ꯀꯩꯗꯧꯔꯦ ꯑꯩꯅ ꯎꯔꯝꯗꯕ ꯑꯣꯏꯔꯝꯕꯁꯨ ꯌꯥꯏ ꯐꯔꯦ ꯑꯗꯣ ꯅꯪꯁꯨ ꯆꯠꯍꯧꯔꯣ ꯒꯥꯔꯤ ꯑꯗꯨ ꯌꯥꯔꯤꯉꯩ ꯄꯥꯕꯨꯡꯁꯨ ꯊꯦꯡꯉꯦ ꯆꯠꯈ꯭ꯔꯒꯦ ꯍꯥꯏꯔꯝꯗꯨꯅ ꯑꯍꯜ ꯑꯗꯨ ꯆꯠꯈꯤ ꯑꯩꯁꯨ ꯃꯐꯝ ꯑꯗꯨꯗꯒꯤ ꯑꯊꯨꯕꯗ ꯒꯥꯔꯤ ꯑꯗꯨ ꯊꯧꯗꯨꯅ ꯂꯥꯛꯈꯤ ꯏꯁꯥꯗꯁꯨ ꯃꯃꯥꯡꯗ ꯑꯩꯅ ꯊꯦꯡꯅꯔꯛꯈꯤꯕꯁꯤꯡ ꯑꯗꯨ ꯅꯤꯡꯁꯤꯡ ꯒꯥꯔꯤ ꯊꯧꯔꯛꯄꯗ ꯑꯩ ꯑꯁꯨꯛꯀꯤ ꯃꯇꯤꯛ ꯀꯤꯔꯝꯃꯤ ꯑꯁꯨꯝꯅ ꯑꯩꯅ ꯒꯥꯔꯤ ꯑꯗꯨ ꯊꯧꯗꯨꯅ ꯂꯥꯛꯄꯗ ꯑꯃꯨꯛꯁꯨ ꯑꯩꯒꯤ ꯒꯥꯔꯤ ꯃꯅꯤꯡꯗ ꯀꯅꯥꯒꯨꯝꯕ ꯃꯤ ꯑꯃ ꯇꯣꯡꯉꯛꯄꯒꯤ ꯃꯑꯣꯡꯗ ꯒꯥꯔꯤ ꯑꯗꯨ ꯏꯂꯨꯝ ꯂꯨꯝꯊꯕꯒꯤ ꯃꯑꯣꯡ ꯑꯃꯁꯨ ꯑꯩꯉꯣꯟꯗ ꯐꯥꯎꯔꯝꯃꯤ ꯃꯗꯨꯗ ꯑꯩꯁꯨ ꯑꯩꯒꯤ ꯋꯥꯈꯜꯅ ꯑꯣꯏꯔꯝꯒꯅꯤ ꯍꯥꯏꯗꯨꯅ ꯄꯥꯈꯠꯅ ꯒꯥꯔꯤ ꯑꯗꯨ ꯀꯟꯅ ꯊꯧꯗꯨꯅ ꯂꯥꯛꯈꯤ ꯉꯥꯏꯍꯥꯛ ꯂꯩꯔꯒꯗꯤ ꯑꯩꯈꯣꯏ ꯂꯩꯀꯥꯏ ꯌꯧꯁꯤꯜꯂꯛꯈꯤ ꯃꯇꯝ ꯑꯗꯨꯗ ꯑꯉꯧꯕ ꯉꯥꯛꯇ ꯁꯦꯠꯄ ꯑꯍꯟ ꯑꯣꯏꯔꯕ ꯍꯅꯨꯕ ꯑꯃ ꯑꯩꯈꯣꯏ ꯂꯩꯀꯥꯏꯒꯤ ꯂꯥꯏ ꯍꯔꯥꯎꯐꯝ ꯂꯝꯄꯥꯛ ꯃꯌꯥꯏꯗ ꯆꯩꯁꯨ ꯁꯨꯗꯨꯅ ꯆꯠꯂꯒ ꯂꯩꯔꯝꯕ ꯑꯃꯁꯨ ꯑꯩꯅ ꯎꯔꯝꯃꯤ ꯑꯩꯁꯨ ꯍꯥꯏꯐꯦꯠ ꯀꯅꯥꯅꯣ ꯍꯥꯏꯗꯨꯅ ꯌꯦꯡꯉꯝꯗꯨꯅ ꯌꯨꯝ ꯇꯝꯅ ꯑꯩꯒꯤ ꯒꯥꯔꯤ ꯑꯗꯨ ꯊꯧꯔꯛꯈꯤ ꯉꯥꯏꯍꯥꯛ ꯂꯩꯔꯒꯗꯤ ꯑꯩꯁꯨ ꯌꯨꯝꯗ ꯌꯧꯔꯝꯃꯤ ꯏꯃꯥꯒ ꯆꯦꯒꯅꯁꯨ ꯑꯩ ꯂꯥꯛꯄ ꯊꯣꯡꯒꯥꯟꯗ ꯉꯥꯏꯗꯨꯅ ꯂꯩꯔꯝꯃꯤ ꯑꯗꯨꯒ ꯑꯩꯉꯣꯟꯗ ꯌꯥꯝꯅ ꯉꯥꯡꯉꯛꯈꯤ ꯑꯁꯨꯛ ꯊꯦꯡꯉꯕ ꯄꯨꯡ 12:30 ꯇꯥꯔꯁꯤꯐꯥꯎ ꯌꯨꯝꯗ ꯍꯜꯂꯛꯄꯗ ꯉꯥꯏ ꯅꯪꯕꯨ ꯀꯤꯕꯒ ꯑꯃꯠꯇ ꯈꯪꯗ꯭ꯔꯕ ꯍꯥꯏꯗꯨꯅ ꯑꯩꯁꯨ ꯃꯈꯣꯏꯗ ꯉꯁꯥꯏ ꯑꯩꯅ ꯊꯦꯡꯅꯔꯛꯈꯤꯕ ꯋꯥꯔꯤ ꯄꯨꯝꯕ ꯂꯣꯏꯅ ꯇꯝꯃꯝꯃꯤ ꯑꯁꯨꯝꯅ ꯑꯩ ꯌꯨꯝ ꯍꯦꯛ ꯌꯧꯕꯒ ꯈꯣꯡ ꯈꯨꯠ ꯃꯥꯏ ꯃꯤꯠ ꯇꯥꯊꯣꯛꯇꯨꯅ ꯆꯥꯛ ꯆꯥꯔꯝꯃꯤ ꯑꯗꯨꯒ ꯐꯃꯨꯡꯗ ꯆꯪꯗꯨꯅ ꯇꯨꯝꯊꯔꯝꯃꯤ ꯑꯗꯨꯕꯨ ꯑꯩꯒꯤ ꯃꯪꯂꯥꯟꯗ ꯉꯁꯥꯏ ꯃꯃꯥꯡꯗ ꯊꯦꯡꯅꯈꯤꯕꯤ ꯑꯃꯨꯕ ꯐꯤꯖꯣꯜ ꯁꯦꯠꯄꯤ ꯅꯨꯄꯤ ꯍꯅꯨꯕꯤ ꯑꯗꯨ ꯑꯩꯈꯣꯏ ꯊꯣꯡꯒꯥꯟꯗꯒꯤ ꯑꯩꯕꯨ ꯀꯧꯔꯛꯈꯤ ꯃꯇꯝ ꯑꯗꯨꯗ ꯑꯩꯁꯨ ꯀꯅꯥꯅꯣ ꯍꯥꯏꯗꯨꯅ ꯈꯨꯝꯃꯝꯃꯤ ꯑꯗꯨꯕꯨ ꯑꯩꯅ ꯃꯤꯀꯞ ꯊꯣꯔꯛꯄ ꯒ꯭ꯌꯥꯟ ꯍꯦꯛ ꯇꯥꯔꯛꯄ ꯃꯇꯝꯗꯗꯤ ꯑꯩ ꯏꯁꯥꯃꯛ ꯃꯪꯒꯣꯟꯗꯔꯤꯗ ꯐꯛ ꯑꯃꯗ ꯐꯝꯗꯨꯅ ꯂꯩꯔꯝꯃꯤ ꯑꯗꯨꯒ ꯃꯥꯏꯕ ꯑꯃꯁꯨ ꯑꯩꯒꯤ ꯏꯅꯥꯛꯇ ꯂꯩꯔꯝꯃꯤ ꯃꯇꯝ ꯑꯗꯨꯗ ꯑꯩꯗꯤ ꯃꯪꯒ ꯆꯞ ꯃꯥꯟꯅꯔꯝꯃꯤ ꯑꯗꯨꯒ ꯏꯃꯥꯗ ꯑꯩꯅ ꯏꯃꯥ ꯑꯩ ꯀꯩꯗꯧꯔꯒꯦ ꯍꯥꯏꯗꯨꯅ ꯍꯪꯉꯝꯃꯤ ꯑꯗꯨꯕꯨ ꯃꯥꯏꯕ ꯑꯗꯨꯅ ꯑꯩꯉꯣꯟꯗ ꯍꯦꯔꯥ ꯏꯆꯥꯁꯤꯗꯤ ꯀꯔꯤꯁꯨ ꯇꯧꯗꯦꯗ ꯐꯔꯅꯤ ꯉꯥꯏꯍꯥꯛ ꯇꯨꯃꯤꯟꯅ ꯂꯩꯌꯨ ꯅꯁꯥꯗ ꯋꯥꯔꯅꯤ ꯍꯥꯏꯔꯛꯈꯤ ꯑꯁꯨꯝꯅ ꯑꯩꯅ ꯀꯣꯟꯅ ꯒ꯭ꯌꯥꯟ ꯇꯥꯔꯛꯂꯕ ꯃꯇꯝꯗ ꯑꯩꯒꯤ ꯏꯃꯨꯡꯒꯤ ꯃꯤꯑꯣꯏꯁꯤꯡꯅ ꯑꯩꯉꯣꯟꯗ ꯑꯁꯨꯝꯅ ꯍꯥꯏꯔꯛꯈꯤ ꯉꯔꯥꯡ ꯅꯪꯅ ꯅꯨꯃꯤꯗꯥꯡ ꯑꯊꯦꯡꯕꯗ ꯌꯨꯝꯗ ꯍꯜꯂꯛꯄꯗ ꯅꯁꯥꯗ ꯂꯥꯏ ꯑꯐꯠꯇꯕ ꯏꯟꯅꯔꯛꯄꯗꯒꯤ ꯅꯣꯡꯉꯥꯜꯂꯝꯗꯥꯏꯗ ꯊꯣꯡꯒꯥꯟꯗꯒꯤ ꯍꯅꯨꯕꯤ ꯑꯃꯅ ꯀꯧꯔꯛꯑꯦ ꯍꯥꯏꯗꯨꯅ ꯂꯥꯎ ꯈꯣꯡꯕ ꯇꯧꯔꯛꯄꯗꯒꯤ ꯃꯥꯏꯕ ꯑꯃ ꯀꯧꯔꯒ ꯅꯪꯕꯨ ꯌꯦꯡꯍꯟꯕꯅꯤ ꯃꯇꯝ ꯑꯗꯨꯗ ꯅꯪ ꯅꯁꯥꯗꯤ ꯒ꯭ꯌꯥꯟ ꯑꯃꯠꯇ ꯇꯥꯈꯤꯗ꯭ꯔꯦ ꯍꯥꯏꯔꯛꯈꯤ ꯃꯗꯨꯗ ꯑꯩꯅ ꯃꯈꯣꯏꯗ ꯑꯁꯨꯝꯅ ꯑꯃꯨꯛ ꯍꯥꯏꯔꯝꯃꯤ ꯀꯔꯤꯅꯣ ꯍꯥꯏꯔꯤꯁꯤꯕꯨ ꯍꯅꯨꯕꯤ ꯑꯗꯨꯅ ꯀꯧꯔꯛꯄꯗꯤ ꯑꯩꯒꯤ ꯃꯪꯗꯅꯤ
aduga taibangda kamaina oiribano hangami. Aige wafam aduda maibaduna sumna khumaki. Ibungo, nangna ngarang yumda halakpada nakhoi lekaigi laibung lempak mayaida angauba ngakta setpa hanuba ama thengnai haibadai. Madugi hanuba adu nakhoi lekai asibu koliba ibudawni. Chagi tungda saroi ngaroi afattaba layam inarakpaduda ibadawi pa ibungona. Ahan oiraba hanuba amagi sayon onduna isabu ngaibirambani. Aduga nangna chingkhongda thengnarakhiba hanubi amadi mama masa adudi taibang miyoiba nati afattaba laimuni. Nangbu numit aduda makoina yum yauba ngamandana thawai lauge honarakpani. Adubu isadi nakhoi lamsibu koliba ibadaw wasina phiji paiduna chingaktuna chabu yum phau tekta kaidana chingchanbirambani hairakhi. Masigi matungdagidi ai amuk hana athengara yumdagi mapan thoomde. Isadasu numidang kitang hek thengna yumda halakpada imana khoiju lekam haugatpiduna okthokpiram. Aduga marak-maraktasu akhoi lekaigi miyoisingna numidang athengara yumda halakpada lamsibu koliba ibadaw wasina khunjin khunyaida hanubagi sayon onduna hek chattuna ngairamesu haine. Mayam wari si matang asaida loijari. Wari sibu nungairabadi channel sibu like, subscribe amadi comment tawbiram. Mathangi wari thagalakpada mayam punamuk thengnarasi.